Ngasisu miyamgidamagta nungairaba punga wari ama uduna lakjari. Wari asibu thabiraki sana sagolsen. Wari asigi mamingna inem apaibi. Nongan bangai ngamde machindo isauna hale duni. Memton ising sanabundu soklaga mangonda sat thami aduga. Kainone hauji phawba yakaidribro. Kari mauno khangdene thabakna thabak tawnindriba. Yengningdabana masakse. Hey, hogotribo ha? Khonjel adu tabada Chanu prap prap imungdagi chenthok jarakpani khongpham jahaudabana memtona soklakliba ising sanabun aduda hek khudi thijalure ising ado haidokle mataw adu ubada memtona khanglaw nawrai he kaino ha namitto tangabo ima ai soikhre ithikirum tawna Chanu wa latli tawna kumjarakpani Khanghaude wa adu haibe loidringai memtona Chanugi makhajaida khupakna set launa tharami aduga khangbra nang ha aigi ji thakta khummaga sai machong mapa naija saradana namana pana waraktabi sidi thui yengdene nangda leirenu chatpi khro haibasida yadene ha wahai adu tabada Chanu kapjabana tana karisu haijaba ngamlamde kapliba adu minungsi pokpagi mahutta memtona yengingde hek tawbaga kapchinna doida tawlai nawala amuktamo nang hatukodabani aina asi hairamaga memton Chanuda magi phi adu kalamlaga imungda changkhirami Chanu mapi tariba adu taithokjaraga ising sanabuna du pairaga ising sokpa chatlami Chanu yamna phattabi yumgi maudi nate adubu memtona Chanubu sumya yaramde memtongi machanupa amakhaktani poiba machanupa thawbagi nupini Chanu memtona khangna chanaba luna tinajabi amagi machanupiga machanupa thawbaga luhongnaba silakpada thawbana Chanubu yum aduda pusilakkibani madudagi ikaibaga sawbaga punkhibadagi tainafam khangdana Chanuda tainarakpani adubu Chanudi manem makugi seba ningthijana kaida soikigadagi haina yamna cheksinna hotnajai manemgi michai miwot minaise nongmata magi nupa thawbada tamthoklamdi aduna thawbadi mamana magi nupi otpi naibiribase karisu khanglamdi ising soklaga thanamlaga Chanu magi kada changlai mingsel mamangda phamduna matongta hangjai aise yamna phatrabra imana aibu asukta thiribase aigi kari iralno sahi pharakadawre aini yumsida mau oina laklibase luhongbagi numitni Chanu manembu khurumjage lukthajarakpani memton phat handoaga imungda changki mataw aduda Chanu kharadi lungai khidabani adubu leiminara akanda phajarakani khanna ngasi phawba khanglakpani manengi pukning olakhini nungsibirakigani khanna hingjabana mathawdang oiribi Chanuni ngaihak wakhal tawringai tungdagi thawbana kaidawramino Chanu mamit ipom-pomna leirambadu ubada thawbana kaino kapiro kaidawrage hayo se aingonda hayoba Chanuna ai kemta tawdiye thawbana yade nang kainon taw hairo semi kaidawrage ba kaishu tawdiye aigi mitta tin ama changkhiba male aduda mitse noirubaini Chanu mamit adu haiphet noiraga hairapani thawbana onthokpanida nangse ayengise asi hairaga Chanugi mamit adu yenglami aduga kaimtasu changdena sidia Chanuna khangde ngasaidi maring chatli mitse thawbana nangi wakhalna oirami se ado chak loiramabo Chanuna loire thiramora thawbana thiramo pabung hoidi chakrabo Chanuna kanamta chadriye hoise adudi chak thido amu thabak chatnaba amukta loisilukige ko asi hairamlaga thawba magi kada changkhirami Chanusu makhoigi kadagi thoraklaga chakhumda changlai manem maku mapuroibagi chak thiribani talaktuda maku sana jawbasu chaksangda changlai aduga ibema chak thirabro nangdi Chanuna hoi pabu thiba loire sana jawbana hoi adudi aigi chakto puthorao kai injangno tungdagi memtona khonjel kalakna hangakpani kangsoi amaga kanghau amaga kanglet amaga tawre ima khonjel taplapna Chanuna khumlakpani memtona champhuti kadai
ꯆꯅꯨꯅ ꯏꯃꯥ ꯑꯗꯨꯃꯗꯤ ꯑꯩ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯦꯝꯇꯣꯟ ꯁꯥꯎꯔꯞꯅ ꯀꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯈꯤꯒꯦ? ꯆꯝꯐꯨꯠꯇꯨ ꯐꯨꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯗꯅ? ꯏꯃꯥ ꯆꯝꯐꯨꯠꯇꯣ ꯐꯨꯠꯂꯒ ꯁꯨꯝ ꯃꯥꯡꯕꯗꯨꯗ ꯉꯁꯤꯗꯤ ꯇꯧꯁꯟꯗꯕꯅꯤ ꯏꯃꯥ꯫ ꯃꯦꯝꯇꯣꯟꯅ ꯀꯔꯤꯒꯤ ꯃꯥꯡꯕꯅꯣ? ꯐꯨꯠꯂꯣ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯐꯨꯠꯂꯣ ꯈꯪꯉꯦꯗꯅ꯫ ꯑꯍꯜ ꯂꯃꯟꯗ ꯅꯆꯤꯟꯗꯣ ꯍꯪꯒꯠꯅ ꯈꯨꯝꯃꯣꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯅꯌꯨꯝꯗꯒꯤ? ꯑꯍꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯥꯎꯕ ꯐꯖꯅ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯥ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯈꯟꯗꯦꯅꯦ ꯃꯆꯤꯟꯁꯦ ꯈꯨꯝꯗꯧꯒꯤꯗ ꯇꯧ ꯂꯩ꯫ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡꯁꯤꯅ ꯀꯩ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯁꯨꯝ ꯃꯥꯡꯍꯜꯂꯗꯤ ꯐꯔꯤꯕ꯭ꯔꯣ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯆꯥꯛꯇꯣ ꯍꯨꯛꯑꯝꯕ ꯇꯣꯛꯑꯒ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ ꯌꯥꯔꯦꯗ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅꯕꯨ ꯆꯥꯅꯤꯡꯂꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯩꯃꯥ ꯅꯪꯉꯣꯟꯗ ꯆꯥꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯅꯪꯅ ꯆꯥꯕꯗ ꯑꯩ ꯊꯤꯡꯗꯦꯅꯦ, ꯑꯗꯨꯕꯨ ꯆꯥꯗꯕꯤꯗ ꯁꯨꯝ ꯂꯦꯝꯍꯟꯕꯗꯨꯗꯤ ꯐꯠꯇꯦꯗꯅ ꯑꯗꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣ ꯑꯩꯅꯕꯨ ꯆꯥꯅꯤꯡꯉꯛꯑꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯆꯥꯛꯀꯁꯦ ꯑꯝꯇ ꯆꯥꯔꯣꯏꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯪꯗꯒꯤ ꯃꯦꯝꯇꯣꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ ꯂꯨꯞꯊꯗꯨꯅ ꯂꯩꯖꯩ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯏꯃꯧꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯖꯔꯅꯤ, ꯅꯃꯥꯒꯤ ꯋꯥꯕꯨ ꯆꯥꯛ ꯌꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯃꯃꯧꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯣꯟꯊꯗꯅꯕ ꯁꯅꯥꯖꯥꯎꯕꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯆꯥꯛ ꯊꯤꯔꯕ꯭ꯔꯣ? ꯊꯧꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯅꯨ ꯄꯨꯈꯝ ꯃꯌꯥꯏꯗ ꯇꯥꯗꯧꯒꯤ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯏ꯫ ꯊꯤꯕ ꯂꯣꯏꯔꯦ, ꯊꯝꯃꯕꯅꯤ ꯁꯤꯗ꯫ ꯊꯧꯕꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣ꯫ ꯆꯅꯨ ꯊꯧꯕꯒꯤ ꯆꯥꯂꯨꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯃꯨꯔꯒ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯗꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯅꯪꯁꯨ ꯆꯥꯊꯣꯛꯑꯗꯅ ꯉꯜꯂꯤꯉꯩꯁꯤꯗ꯫ ꯌꯥꯔꯅꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯊꯧꯕ ꯆꯥꯛ ꯍꯨꯛꯂꯝꯕ ꯑꯗꯨ ꯇꯣꯛꯏ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯒꯤ ꯂꯥꯏꯕꯛꯇ ꯊꯝꯃꯒ ꯍꯥꯏꯔꯛꯏ꯫ ꯆꯅꯨ ꯇꯞꯅ ꯊꯧꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯦ, ꯆꯥꯛꯁꯦ ꯐꯖꯅ ꯑꯝꯇ ꯆꯥꯎꯁꯦ, ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯈꯩ ꯍꯧꯒꯠꯀꯅꯨ, ꯁꯦ ꯆꯥꯛꯇꯨ ꯆꯥꯔꯨꯕ꯫ ꯆꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯝꯊꯔꯒ ꯆꯥꯛ ꯑꯗꯣ ꯆꯥꯔꯝꯃꯤ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯦꯝꯇꯣꯟ ꯂꯣꯟꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧꯕꯨ ꯂꯨꯅ ꯇꯧꯖꯕ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯒꯠꯄ ꯍꯦꯜꯂꯝꯃꯤ꯫ ꯏꯆꯥꯁꯦ ꯐꯔꯝꯈ꯭ꯔꯕꯅꯤꯗ, ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗꯀꯣ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯃꯦꯝꯇꯣꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯧꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯆꯅꯨꯗ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯆꯅꯨꯅ ꯍꯣꯏ ꯐꯖꯅ ꯆꯠꯄꯤꯌꯨꯀꯣ꯫ ꯊꯧꯕꯅ ꯍꯣꯏ ꯆꯠꯀꯦꯕꯁꯦ, ꯃꯅꯝ ꯅꯝꯃꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯆꯅꯨꯔꯣꯝꯗ ꯁꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯆꯅꯨꯅ ꯏꯃꯥꯗ ꯑꯣꯏꯅ ꯅꯝꯍꯜꯂꯨ, ꯑꯩ ꯀꯃꯥꯏꯅ ꯅꯝꯗꯣꯏꯅꯣ? ꯅꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯅꯪꯅ ꯇꯧꯕꯗꯤ ꯀꯩꯗꯧꯒꯦ? ꯏꯃꯥꯅꯗꯤ ꯉꯁꯥꯏꯅ ꯅꯝꯈ꯭ꯔꯕꯅꯤ, ꯑꯗꯣ ꯅꯪꯅ ꯅꯝꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ꯫ ꯆꯅꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯧꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯉꯥꯏꯍꯥꯛ ꯆꯔꯥꯡꯅꯅ ꯃꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯣ ꯅꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯐꯔꯦ ꯇꯣꯛꯑꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯀꯦ ꯇꯧꯔꯤꯕ ꯊꯧꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯅꯨ ꯊꯧꯕꯕꯨ ꯃꯅꯝ ꯅꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯧꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯈꯤ꯫ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯃꯦꯝꯇꯣꯟ ꯃꯊꯕꯥꯛꯇ ꯁꯨꯖꯗꯨꯅ ꯆꯅꯨꯕꯨ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯀꯥꯡꯗꯦ ꯊꯧꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯝꯇꯣꯟ ꯆꯅꯨꯒꯤ ꯃꯄꯣꯠ ꯀꯥꯏꯗꯅ ꯄꯨꯟꯖꯔꯤꯕ ꯁꯝꯕꯨꯜ ꯑꯗꯨꯗ ꯅꯝꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩꯃꯥꯏꯗ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ? ꯁꯥꯔꯣꯅꯦ ꯃꯃꯥꯁꯨ, ꯑꯣꯏꯔꯣ ꯏꯕꯦꯝꯃ ꯅꯪ ꯂꯣꯏ ꯑꯣꯜꯂꯣ꯫ ꯇꯧꯉꯝꯕꯤ ꯅꯪꯅ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯤ, ꯅꯪꯗ ꯁꯤꯖꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯂꯣꯜꯂꯤꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯣ ꯆꯅꯨꯒꯤ ꯃꯁꯥꯗ ꯍꯩꯖꯤꯜꯂꯛꯏ꯫ ꯆꯅꯨ ꯁꯥꯕꯒꯤ ꯃꯩꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯆꯤꯟꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯦꯝꯇꯣꯟ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯕꯗꯨ ꯐꯥꯎꯕ ꯄꯦꯜꯂꯛꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯊꯤꯗꯨꯅ ꯊꯝꯂꯤꯕ ꯆꯥꯂꯨꯛ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯃꯀꯣꯛꯇꯨꯗ ꯏꯟꯁꯥꯡꯍꯣ ꯀꯩꯍꯣ ꯄꯨꯂꯞ ꯍꯩꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯅꯨ ꯑꯁꯥꯕꯒꯤ ꯃꯩꯁꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ, ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯩꯁꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯊꯔꯣ ꯑꯣꯟꯗꯦꯗ ꯈꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯤ ꯀꯂꯛ ꯄꯦꯟꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯍꯥ, ꯃꯤ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯪꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖꯍꯧꯔꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯦꯝꯇꯣꯟ ꯆꯥꯛꯁꯪꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯆꯅꯨ ꯃꯦꯝꯇꯣꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯁꯤꯡ ꯌꯥꯎꯈꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯃꯥꯔꯗꯨꯅ ꯊꯤꯔꯛꯏ꯫
ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯆꯔꯝꯃꯤ꯫ ꯃꯣꯔꯣꯛ ꯃꯀꯨꯞ ꯆꯪꯈꯤꯕ ꯃꯃꯤꯠꯇꯣ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯔꯤꯕꯗꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯑꯩꯁꯤꯕꯨ ꯀꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯣ? ꯏꯃꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯔꯤꯁꯤꯕꯣ? ꯅꯆꯥ ꯅꯤꯡꯉꯣꯏ ꯂꯧꯔꯝꯃꯗꯤ ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯑꯣꯠꯂꯝꯂꯕꯗꯤ ꯏꯃꯥ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ? ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯆꯅꯨ ꯑꯗꯨꯝ ꯂꯦꯟꯕ ꯇꯥꯈꯤ꯫ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯂꯤꯕꯗꯨ ꯊꯧꯕꯗꯤ ꯀꯩꯁꯨ ꯈꯪꯂꯝꯗꯦ꯫ ꯆꯅꯨ ꯋꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯔꯤ ꯃꯇꯤꯛ ꯃꯦꯝꯇꯣꯟꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗꯤ ꯂꯦꯞꯄ ꯀꯧꯕ ꯅꯠꯇꯕꯅꯤꯅ ꯉꯁꯤꯗꯤ ꯆꯅꯨ ꯃꯤꯔꯣꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯗꯣ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯅꯦꯝ ꯃꯦꯝꯇꯣꯟꯗꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯑꯗꯨꯃꯛ ꯐꯪꯗꯅ ꯂꯥꯛꯈꯤ꯫ ꯃꯦꯝꯇꯣꯟ ꯃꯁꯨ ꯎꯗꯣꯔꯦ ꯈꯪꯂ ꯐꯥꯎꯕ ꯆꯅꯨꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯊꯃꯣꯏꯔꯥ ꯅꯨꯡꯂꯥ ꯄꯥꯜꯂꯤꯕꯁꯦ ꯍꯪꯕ ꯌꯥꯕꯅꯤ꯫ ꯃꯦꯝꯇꯣꯟꯒꯤ ꯋꯥꯈꯜ ꯈꯪꯕ ꯃꯥꯒꯤ ꯅꯨꯄꯥ ꯁꯅꯥꯖꯥꯎꯕꯅ, ꯃꯃꯥ, ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ, ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯈꯠꯅꯕꯒ ꯍꯧꯕꯤꯔꯛꯀꯅꯨꯗ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯦꯝꯇꯣꯟ ꯁꯥꯎꯔꯞꯅ ꯍꯦꯛ ꯈꯨꯝꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯅ, ꯈꯠꯅꯕ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯧꯁꯥꯗꯅ ꯀꯩꯁꯨ ꯈꯟꯗ ꯃꯦꯝꯇꯣꯟꯗꯤ ꯐꯠ ꯈꯨꯝꯗꯣꯔꯛꯏ꯫ ꯃꯃꯥ, ꯅꯪꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯤ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯁꯨꯝ ꯇꯧꯍꯜꯂꯤꯁꯦ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕ꯭ꯔꯣ? ꯇꯧꯅꯨ, ꯅꯤꯡꯉꯝꯗꯕ ꯂꯥꯛꯅꯕ ꯂꯝꯕꯤ ꯊꯤꯅꯨꯀꯣ ꯃꯃꯥ꯫ ꯃꯦꯝꯇꯣꯟꯅ, ꯑꯩꯕꯨ ꯀꯅꯥꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯅꯣꯝꯕꯁꯤ ꯍꯧꯅꯁꯥ ꯅꯠꯇ꯭ꯔꯣ? ꯁꯅꯥꯖꯥꯎꯕꯅ, ꯑꯗꯨꯕꯣꯕ ꯍꯧꯖꯤꯛꯇꯤ ꯅꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ, ꯑꯔꯨꯝꯕ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯑꯁ ꯃꯣꯏ ꯄꯥꯕꯨꯡꯒ ꯃꯥꯟꯅꯖ ꯉꯝꯄꯣꯠꯇꯦꯗ, ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟꯗꯨ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯆꯅꯨꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃꯈꯛ ꯊꯥꯡꯕꯗꯨꯗ ꯑꯗꯨꯛ ꯃꯣꯜꯂꯗꯤ ꯀꯔꯝꯅ ꯅꯆꯥꯗꯣ ꯄꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯏꯕ ꯉꯥꯛꯇꯅꯤ, ꯀꯩꯁꯨ ꯇꯧꯗꯦ ꯈꯪꯉꯤꯅ꯫ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯈꯤꯒꯦ꯫ ꯆꯥꯛ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩꯅ ꯍꯜꯂꯛꯄꯗ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ, ꯈꯪꯉꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯦꯝꯇꯣꯟ ꯊꯣꯡꯒꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯆꯅꯨꯁꯨ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯖꯤꯜꯂꯝꯂꯒ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯅꯪꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠꯇ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯀꯨ ꯑꯣꯏꯔꯤꯕ ꯁꯅꯥꯖꯥꯎꯕꯅꯗꯤ ꯌꯦꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦ ꯍꯥꯏꯕꯁꯨ ꯃꯃꯧꯅ ꯍꯦꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗꯣ꯫ ꯋꯥꯍꯩ ꯉꯥꯡꯐꯝ ꯈꯪꯗꯅ ꯆꯤꯟꯇꯥ ꯇꯧꯖꯔꯦ ꯍꯥꯏꯗꯣ ꯊꯣꯛꯂꯔꯦ꯫ ꯁꯅꯥꯖꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯇꯣꯟꯒꯤ ꯅꯥꯄꯜꯒꯤ ꯊꯧꯔꯕ ꯃꯌꯥꯏꯒ ꯃꯃꯧ ꯆꯅꯨꯒꯤ ꯏꯪ ꯇꯞꯆꯕꯤ ꯅꯣꯂꯨꯛꯅ ꯆꯠꯆꯕ ꯃꯇꯧꯁꯤꯒꯤ ꯃꯔꯛꯇ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯝꯇꯣꯟ? ꯀꯣꯡ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯇꯨꯝꯅ ꯆꯦꯞꯇꯛ ꯁꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯃꯤꯋꯥ ꯂꯩꯔꯤ, ꯀꯅꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯋꯥꯔꯤ ꯐꯨꯊꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯂꯣꯏꯔꯦ, ꯐꯖꯕꯝꯗꯣ ꯍꯦꯛ ꯂꯩꯇꯦꯗ, ꯉꯝꯈ꯭ꯔꯦꯗ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯂꯥꯏ ꯌꯥꯎꯏꯀꯣ, ꯑꯔꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗꯦꯗ꯫ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯇꯥꯊꯣꯠꯅ ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ, ꯀꯩꯅꯣ ꯏꯆꯦꯝꯁꯦ, ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯃꯧꯗꯨꯕꯨ ꯐꯅꯗꯤ ꯎꯈꯤꯗ ꯑꯩꯈꯣꯏꯕꯣ? ꯇꯥꯊꯣꯠꯅ, ꯑꯣ ꯌꯥꯔꯦꯗ, ꯁꯨꯝꯈ꯭ꯔꯦ, ꯏꯆꯥꯒꯗꯣ ꯑꯩꯒꯤ ꯋꯥ ꯇꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯇꯨꯗꯨꯅꯕꯨ ꯍꯥꯏꯔꯗꯤ ꯍꯨꯏꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯍꯩꯈ꯭ꯔꯦ, ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯛꯇꯦꯗꯣ ꯈꯤꯠ ꯃꯄꯥꯟ ꯊꯣꯔꯛꯏ꯫ ꯊꯣꯏꯅꯨꯅ, ꯑꯣꯟꯊꯣꯛꯅꯕꯨ ꯊꯥꯖꯗꯦꯅꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯤ, ꯊꯥꯖꯔꯨꯗꯦ, ꯐꯅꯗꯤ ꯐꯈꯤꯕꯅꯤꯅꯦ꯫ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯅꯈꯤꯕꯅꯤ ꯂꯩꯀꯥꯏꯗ ꯐꯩ ꯍꯥꯏꯗꯅ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯊꯣꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯣ ꯌꯥꯗ꯭ꯔꯦ, ꯃꯥꯡꯂꯦ ꯇꯥꯛꯂꯦ ꯀꯔꯤꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯌꯧꯔꯕꯅꯤ ꯑꯩ꯫ ꯀꯩꯅꯣꯗ ꯏꯆꯦꯝꯁꯤ, ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯆꯦꯝꯁꯤꯅ ꯑꯗꯨꯛ ꯄꯥꯝꯖꯅ ꯊꯤꯈꯤꯕꯅꯤ ꯍꯥꯏꯅꯩꯗ ꯅꯃꯧꯗꯣ, ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯅꯨꯅ, ꯍꯣꯏ ꯃꯥꯅꯤ, ꯑꯩꯅ ꯏꯈꯨꯠ ꯆꯥꯖꯕ ꯊꯤꯖꯈꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯠꯇ ꯈꯪꯗꯅ ꯑꯩꯅ ꯁꯤꯜꯂꯨꯕꯒꯤ ꯃꯍꯩꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯃꯃꯥꯗꯧꯅ ꯈꯟꯖꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯩꯅ ꯃꯤꯔꯥꯏꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯂꯦꯗ ꯇꯣꯝꯕꯤ ꯑꯩ꯫ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯅꯨ ꯋꯥꯍꯩ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯥꯁꯨ ꯌꯥꯅꯖꯕ, ꯊꯃꯣꯏ ꯈꯣꯏꯖꯦꯜꯁꯨ ꯈꯪꯅꯖꯕ ꯑꯣꯏꯅ
ꯂꯧꯍꯜꯂꯝꯃꯗꯤ ꯀꯜꯂꯛꯏꯗ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯈꯪꯅꯖꯔꯕ ꯃꯈꯣꯏ ꯃꯁꯦꯟ ꯂꯧꯅꯖꯕꯅ ꯐꯩꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯅꯨ ꯂꯩꯃꯥꯏꯗꯨꯗ ꯂꯨꯞꯊꯈꯤ ꯏꯆꯦꯝꯁꯦ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨꯁꯦ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ ꯐꯖꯔꯛꯀꯅꯤꯁꯦ ꯈꯔ ꯑꯗꯨꯝ ꯂꯩꯔꯒ ꯇꯣꯝꯕꯤꯅ ꯊꯣꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯇꯧꯖꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯃꯦꯝꯇꯣꯟꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯆꯥꯎꯕꯤꯅ ꯏꯆꯦ ꯃꯦꯝꯇꯣꯟ ꯀꯩꯗꯧꯔꯒꯦ ꯇꯨꯡꯗ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯀꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯣꯡꯂꯨꯕ ꯇꯧꯗ ꯃꯦꯝꯇꯣꯟ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯃꯧꯒꯤ ꯂꯥꯟꯖꯗꯕ ꯃꯇꯧ ꯀꯌꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯀꯤꯅ ꯆꯠꯆꯕ ꯊꯛꯈꯥ ꯀꯥꯏꯗ ꯁꯦꯕꯥ ꯇꯧꯖꯕ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯃꯧ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯣꯠꯄꯤꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯦꯝꯇꯣꯟ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯈꯟꯖꯔꯛꯏ ꯃꯅꯦꯝꯕꯨ ꯑꯣꯠꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯖꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯐꯨꯕꯤꯈꯤ ꯆꯩꯕꯤꯈꯤ ꯉꯥꯡꯕꯤꯈꯤ ꯑꯣꯠꯄꯤꯈꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯂꯛꯏ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯤꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯏꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯁꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯦꯝꯇꯣꯟꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯆꯅꯨ ꯆꯥꯛ ꯑꯦꯟꯁꯥꯡꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯆꯝꯐꯨꯠ ꯐꯨꯠꯂꯝꯗꯕꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯐꯨꯠꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯂꯤꯉꯩ ꯃꯦꯝꯇꯣꯟꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯃꯥ ꯆꯝꯐꯨꯠꯁꯤ ꯈꯤꯇꯪ ꯐꯨꯠꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯋꯥ ꯑꯗꯨ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯦꯝꯇꯣꯟꯅ ꯆꯅꯨꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒ ꯐꯨꯠꯂꯨꯔꯅꯨꯗꯅ ꯁꯥꯎꯗꯅ ꯍꯥꯏꯖꯕꯅꯤ ꯃꯦꯝꯇꯣꯟꯗꯤ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯏꯃꯥ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯑꯗꯨꯝ ꯐꯨꯠꯂꯛꯑꯒꯦ ꯃꯦꯝꯇꯣꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯐꯨꯠꯂꯨꯔꯅꯨ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟꯗꯨ ꯃꯃꯧ ꯉꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯁꯠ ꯁꯠ ꯊꯤꯔꯛꯏ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨꯗꯤ ꯃꯌꯥ ꯀꯥꯗꯦꯗ ꯈꯥꯛꯈꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯁꯣꯏꯔꯕꯣ ꯆꯥꯂꯨꯛꯁꯦ ꯃꯃꯧꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯦꯝꯇꯣꯟꯅ ꯍꯪꯂꯛꯄꯅꯤ ꯆꯅꯨ ꯉꯛꯅ ꯍꯥ ꯁꯣꯏꯗꯦ ꯏꯃꯥ ꯃꯦꯝꯇꯣꯟꯅ ꯀꯣ ꯐꯔꯦ ꯐꯔꯦ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯀꯧꯔꯨꯈꯤꯒꯦ ꯆꯅꯨꯅ ꯍꯣꯏ ꯏꯃꯥ ꯆꯥꯛꯁꯪꯗꯒꯤ ꯃꯦꯝꯇꯣꯟ ꯊꯣꯛꯈꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯅꯨ ꯃꯇꯣꯝꯗ ꯀꯩꯅꯣ ꯏꯃꯥꯁꯤꯕꯨ ꯉꯁꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯕꯁꯦ ꯁꯣꯏꯔꯦꯅ ꯇꯧꯔꯤꯖꯥꯠꯂꯥ ꯁꯣꯏꯗꯤ ꯁꯣꯏꯗꯦꯗ ꯑꯩꯕꯨ ꯆꯝꯐꯨꯠ ꯈꯛꯇꯅꯤ ꯐꯨꯠꯀꯗꯧꯕꯁꯦ ꯑꯗꯨꯁꯨ ꯐꯨꯠꯀꯦ ꯍꯥꯏꯕꯗ ꯐꯨꯠꯂꯅꯨ ꯍꯥꯏ ꯏꯁꯧꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯨꯝꯂꯤꯕꯔꯣ ꯑꯩꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨ ꯃꯄꯥꯝꯕꯣꯝꯗ ꯈꯨꯖꯤꯟꯅ ꯁꯤꯛꯆꯔꯒ ꯌꯦꯡꯉꯤ ꯅꯥꯕ ꯐꯥꯎꯔꯛꯄꯗꯒꯤ ꯑꯌꯣ ꯃꯪꯗꯤ ꯁꯨꯛꯅꯠ ꯅꯠꯇ꯭ꯔꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯦꯝꯇꯣꯟ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕ ꯄꯨꯟꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯁꯅꯥꯖꯥꯎꯕꯒ ꯊꯧꯕꯒ ꯍꯥꯟꯅ ꯆꯥꯛꯇꯨ ꯄꯤꯖꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯧꯕꯁꯨ ꯁꯅꯥꯖꯥꯎꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯪꯗ ꯃꯦꯝꯇꯣꯟꯒ ꯃꯃꯧ ꯅꯨꯄꯤ ꯆꯅꯨꯒ ꯈꯛ ꯉꯥꯏꯍꯧꯔꯤ ꯆꯅꯨꯗꯤ ꯉꯁꯥꯏꯗꯒꯤ ꯊꯀꯠꯄꯒ ꯀꯤꯕꯒ ꯄꯨꯜꯂꯒ ꯂꯩꯔꯤꯕꯅꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯃꯦꯝꯇꯣꯟꯅ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯗꯨꯕꯣ ꯆꯅꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯩꯝ ꯇꯧꯗꯤꯌꯦ ꯏꯃꯥ ꯃꯦꯝꯇꯣꯟꯅ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯅꯨꯅ ꯏꯃꯥ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯑꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯑꯒꯦ ꯃꯦꯝꯇꯣꯟꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯍꯦꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯅꯁꯥꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯊꯥꯡꯗꯣꯛꯑꯕꯅꯤꯀꯣ ꯅꯪꯒꯤꯁꯨ ꯌꯥꯎꯅ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯍꯦꯛ ꯌꯨꯝꯁꯤꯗꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯅꯨ ꯅꯣꯡꯃꯇ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯦꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯛꯄ ꯑꯁꯤꯗ ꯆꯅꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯁꯦꯁꯦ ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯦ ꯊꯦꯡꯉꯕꯅꯤ ꯁꯤꯗꯒꯤ ꯊꯦꯡꯈ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯄ ꯇꯥꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯀꯔꯤꯃꯇ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯗꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ
ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯧ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯆꯅꯨ ꯃꯅꯦꯝꯗ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯏꯃꯥ ꯉꯁꯤꯗꯤ ꯅꯅꯥꯛꯇ ꯆꯥꯛ ꯆꯥꯕ ꯐꯪꯖꯔꯦꯀꯣ, ꯍꯔꯥꯎ ꯍꯔꯥꯎ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯥ? ꯉꯁꯤꯃꯨꯛ ꯄꯦꯟꯖꯕꯁꯦ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯅꯤ? ꯉꯁꯤꯗꯤ ꯅꯃꯧ ꯑꯩꯒꯤ ꯅꯤꯡꯖꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯩꯃꯥ, ꯆꯥꯛꯀ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯆꯥꯁꯜꯂꯨꯅꯦ ꯏꯕꯦꯝꯃ꯫ ꯆꯥꯕꯗ ꯄꯦꯠꯂꯗꯤ ꯌꯥꯔꯣꯏꯀꯣ, ꯏꯁꯨꯗꯣ ꯃꯁꯥ ꯁꯣꯜꯂꯅꯤ꯫ ꯃꯗꯨꯗꯤ ꯃꯕꯣꯛ ꯑꯩꯅ ꯌꯥꯔꯣꯏꯍꯦ꯫ ꯆꯥꯁꯤꯜꯂꯣ ꯆꯥꯁꯤꯜꯂꯣ, ꯒꯤꯠ ꯒꯤꯠ ꯅꯝꯃꯒ ꯆꯥꯎꯅꯦ ꯅꯪꯕꯣ, ꯄꯦꯠꯀꯅꯨꯅꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯦꯝꯇꯣꯟ ꯆꯅꯨꯒꯤ ꯃꯇꯦꯡ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯥꯡꯁꯤꯟꯕꯤꯔꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯁꯨ ꯇꯧꯈꯤꯗꯕ ꯀꯨꯏꯔꯛꯂꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯊꯤꯡꯕ ꯉꯝꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯅꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯊꯥ ꯁꯨꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯝꯇꯣꯟꯅ, ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯕ? ꯊꯧꯕꯅ, ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯇꯣꯟꯅ, ꯍꯣꯏ ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯣꯀꯣ, ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯊꯧꯕꯅ, ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟꯕꯨ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯏꯄꯥ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜ ꯑꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯕꯅ ꯏꯃꯥ ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ, ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯇꯣꯟꯗꯨ ꯋꯥꯏ ꯇꯩꯔꯤꯕ ꯅꯨꯔꯥ ꯐꯤ ꯑꯗꯨ ꯁꯠ ꯊꯥꯗꯔꯝꯃꯒ ꯏꯄꯥ ꯄꯥꯈꯠꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯅꯨ ꯃꯁꯥꯗꯨ ꯌꯦꯛꯄ ꯍꯧꯔꯛꯄꯒꯤ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟꯅ, ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯦꯝꯇꯣꯟ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ ꯆꯠꯂꯣ, ꯃꯈꯥꯔꯣꯝꯒꯤꯅꯦ ꯅꯅꯦ ꯇꯊꯣꯠꯇꯣ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ, ꯑꯊꯨꯕꯤꯅꯤ, ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯌꯨ꯫ ꯊꯧꯕꯗꯨ ꯆꯠꯅꯕ ꯇꯧꯏ꯫ ꯍꯩ ꯄ꯭ꯔꯞ ꯆꯠꯂꯨꯅꯦ ꯅꯪꯕꯣ, ꯃꯦꯝꯇꯣꯟꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ꯫ ꯊꯧꯕꯗꯨ ꯃꯃꯥꯒꯤ ꯈꯣꯟꯗꯥꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯑꯁ ꯍꯣꯏꯍꯦ, ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯅ, ꯊꯤꯗ ꯃꯣꯟꯖꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯥ ꯂꯩꯔꯤ, ꯉꯥꯛꯇꯪꯗꯅꯤꯁꯦ꯫ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯋꯥꯅ, ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯦꯝꯇꯣꯟ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯊꯧꯕ ꯇꯊꯣꯠ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯁꯣꯔ ꯑꯗꯨ ꯐꯤ ꯍꯣꯜꯂꯒ ꯈꯪꯀꯧ ꯀꯧꯔꯛꯏ, ꯏꯅꯦ ꯇꯊꯣꯠ ꯂꯩꯕ꯭ꯔꯣ? ꯇꯊꯣꯠ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯣ ꯇꯥꯔꯦ, ꯀꯅꯥꯅꯣ? ꯊꯧꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ, ꯏꯕꯨꯡꯉꯣ ꯊꯧꯕ, ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒꯗꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯊꯧꯕꯅ, ꯏꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ, ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥꯗꯣ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯔꯦꯅ ꯊꯔꯣ ꯑꯣꯜꯍꯧꯔꯦ, ꯏꯃꯥꯅ ꯏꯅꯦ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ꯫ ꯇꯊꯣꯠꯅ, ꯍꯥ ꯏꯕꯦꯝꯃꯕꯣ, ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯥ ꯀꯌꯥꯅꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯊꯧꯕꯅ, ꯊꯥ 10 ꯍꯥꯏꯔꯛꯑꯃꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯊꯣꯠ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ, ꯀꯩꯕ? ꯍꯩ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯊꯧꯕ ꯇꯊꯣꯠꯀ ꯂꯣꯏꯅꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯅꯨ ꯈꯥꯡꯕ ꯉꯝꯗꯅ ꯃꯅꯦꯝ ꯃꯦꯝꯇꯣꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯒ ꯇꯊꯣꯠꯀ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯊꯣꯠ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯗꯨꯅ, ꯏꯆꯦ꯫ ꯃꯦꯝꯇꯣꯟꯅ, ꯇꯊꯣꯠ ꯅꯪ ꯂꯥꯛꯂꯦꯗꯅ, ꯏꯃꯧꯒꯤꯁꯤꯕꯨ? ꯇꯊꯣꯠꯅ, ꯏꯆꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯁꯤ, ꯐꯗꯤ ꯑꯃꯒ ꯄꯤꯕꯤꯔꯛꯎ ꯏꯆꯦ, ꯏꯃꯧꯁꯦ ꯑꯩ ꯑꯃꯨꯛ ꯁꯦꯟꯅꯔꯝꯂꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯃꯦꯝꯇꯣꯟ ꯋꯥꯈꯜ ꯇꯥꯔꯗꯨꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯁꯦ ꯃꯅꯥꯛꯇ ꯂꯩꯕꯤꯌꯨꯀꯣ, ꯃꯁꯥꯒꯁꯦ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯏꯆꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯟꯈꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯟ ꯏꯁꯤꯡ ꯂꯣꯟꯕ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯗ ꯂꯩꯌꯨ, ꯊꯣꯡ ꯑꯁꯤꯁꯨ ꯉꯥꯁꯤꯜꯂꯝꯃꯨ, ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯊꯣꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯧꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ, ꯇꯊꯣꯠ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯦ, ꯐꯗꯤ ꯍꯥꯏꯗꯨꯁꯨ ꯁꯤꯗ ꯂꯩꯔꯦ, ꯌꯥꯔꯗ꯭ꯔꯥ? ꯀꯔꯤ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ꯭ꯔꯥ? ꯇꯊꯣꯠꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯂꯧꯔꯕ ꯃꯇꯨꯡ, ꯏꯆꯦ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ, ꯏꯕꯨꯡꯉꯣꯗꯣ ꯃꯄꯥꯟꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯂꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯨꯔꯣ ꯃꯅꯥꯛꯇ, ꯁꯤ ꯌꯧꯔꯗꯤ ꯑꯩ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯃꯦꯝꯇꯣꯟꯅ, ꯌꯥꯔꯗ꯭ꯔꯥ ꯇꯊꯣꯠ? ꯇꯊꯣꯠꯅ, ꯍꯣꯏ ꯌꯥꯔꯅꯤ ꯏꯆꯦ꯫ ꯇꯊꯣꯠ ꯆꯅꯨꯗ ꯌꯦꯡꯂꯒ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤꯁꯦ ꯃꯥꯏꯗ, ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯊꯧꯕ ꯃꯀꯣꯛꯇꯨ ꯂꯨꯛꯊꯔꯒ ꯆꯤꯟꯇꯥ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯃꯃꯥ ꯃꯦꯝꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ, ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯊꯧꯕꯒ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯊꯧꯕ ꯃꯩꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯦꯝꯇꯣꯟ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫
Tathot ningtha amana ningthijana yomlaga pokta ngairiba angang ado pamduna leirami. Madu ubada Memton harau harauna Tathot ki manakta changsilai. Aduga Tathotna ise masak matau nungsibi nasu nupi ama phangli. Memton harau harauna ha kai haiba isu nupi. Tathot amukta yengese isu do amukta pira use. Tathotna angang adu Memton da pirami. Memton du angang adu pamlaga ibungo nangbu tabro nacha si yenglu laone khunung chise mamada mamani ko masakse thauba mamana hairibadu taraduna ha aibu icha asi hairaduna imungda chensilaklami aduga ima kadaino ayimukta yengsagi Memtona thida angawbasidi sese pamu asi hairaga Memton thaubada angang ado pirami aduga Tathot imaudi kamai tawre wahai adu tabada Tathotto inungungaitana ningamdabagi sakpham ama tarami maduda haifet jingnana Memtona namhai haijilapani kaidorage kaim khumdradi Tathot imo kaidorage hayu Tathot khonjel tapna iche Memtona hayu kaidorage haiba iche imose kaubu khumlakhidre wa latli tawraga Tathot tu nungaitana hairei wahai adu tabada Memton makok pairaga ha madu yaroye Tathot imobo madu yaroi haudu o imau nupise asi hairaga leimaida kapli phamthakirami thaubasu angang laknaramba adu kawbo makhai mamagi manakta phamtharaklaga ima kaino haise aigi janu kadori haibano ima amukta hayo Memton masagi wahangdugi paukhum amata pidana mapi ira chelaga mamauda nungsina yengduna leirami thauba angang adu pamna janugi manakta sensilaga tabro se ichanu bisi yengu janu nang ai thadokuna chatkiba yaroi asi hairaga khuzai da thamliba ising adu khujok ama lauraga janugi mamaida makokta mayada chairei aduga se hogotlo se nangna tawrisi kaino nachanu pise kanada sinaramage janu hogotlo se wa amata khumlaktrabada thauba leimaida ningba kaina phamthaduna machanu pi pokta ngairiba adu mathada konduna kaplami Memton su Tathot su thaubugi mataudu yengma ngamdana leirami tanjaduda thaubugi makokta kanano mana pak tharakli thawai nungaita mapi ira chenki thaubana onthokuna yenglakpada mapa sana jawu oirami mapabu ubada pabung kauraga amukka hena kapami sana jawbadi mataududa ngakpana loiri khanglaw lawri kainune nupana hengo anganga somda ising hairise tadro piyu yadrane noibo moi pabunga pokta ngairiba angang sina kamaina ising thakki hairaptoino moi pabungbu ngawrubu kapli tawraga sana jawbada Memton hairapani sana jawbana ho nangni ngawrise ngasaidagi angang sina ising na haise tadaba makhai kapnadana tawramise karinoba kaidore haibano aikoi imungsibu ngasi kamaina nasuse pokta ngairibani moi pabung sana jawbana isuse pokta ngairi haibadi aisu khangine mama nangbo somda ima kaurise tadromi namong nupina sana jawbugi wahaidu tabada mayamdu mayamdu phamangda changaga yenglubada janudo mamit tarau panglaga leirambadu hek thengnarure madi masado kiboi pakhatpoi wakhal mangkhiba jatni wakhal tarakpadani ising thirakliba adu Memton mamau kaimta tawramdaba aduda harau nokmi changsilaklaga imagi bema nang kaisu tawdeko janu tapna ima ai kaisu tawdre ado ima Memtona hayu imada januna ai ising kitang thakninge Memtona ha ising thakninge haiba hoi ima purage leiramuko Memton ising law ima kauranu mathangdagidi ho inem apaibi haina hekko maku sana jawbana mamau tanaba hairakpani sana jawbugi wahaidu tabada mayamdu ha asi hairaga mayamdu wa launa noklami asumna imung adu nungai yaifana pankhirami